Manghanba Tekchak Pumba Nda Leingakna PUGADABANI haina OKHRAM IBOBI na phongdokre. Tungi yumbi Oihanduna Maheiroishing Punsibu tangkak kayada tongan ba exam kayagi question leak Oihanduna Maheiroishing asigi Tekchak Pumba Nda Leingak asina pufam thoi loinana mari leinaba Union Education Minister moral ground da pham thadokadabani haina OKHRAM IBOBI na phongdorakli. Ngasi BT Road laiba Congress babanda Chatno ki Gus Mari Lainana Pangthokiba Paugi Mifam Amada Manipur Pradesh Congress Committee ki President OKHRAM IBOBI na makhatana hai ngasi faubada NEET yauna tongan by exam kayada paper leak oibagi watho chamaga yankai nithoi thokre masida natana ningba kaiba hemanduna mahairoi kaya amasung society tawduna thawai thajakre chahi asi khaktada NEET ki question leak oibadagi mahairoi kunmanga hena sikre masi khudima ki Tekchak Center Leingakna Union Education Minister na Pumfam thoi amadi moral ground da pham thadok pham thoi exam amuk hanna thana ba honabada Maheiroishing amadi mama mapa oiba singda sel thum yauna asuki matik awaba piri hairiba miyamda awaba piba asidagi Leingakna laithoktuna chenba yaroi amurak anirak khakta thokpa thodok oidre Maheiroishing gi tungi maraiba kari oihogani haibasi ubidre haiki mahana hai Leader of Opposition Rahul Gandhi na luching batha asigi tareta Deradunda Maheiroishing gi punsi kannaba achoba khongjang sangsinaba laikire hauzik paliba Leingak asida asa tawningai amata leitre tungi mirol gidamak maraibag lekpadawriba Education system da mosilakliba asi miyamna thengnanaba matam yaure loinana Maheiroishing Manghanbagi thawong asi pendaduna Environmentalist Sonam Wangsukna Chara Henbagi Khongjang Sangsilibani haina su phongdoki paugi mifam aduna paumi singda hangba wahangi pakhum piraduna hauzik state asida leiriba anoba Leingak asida cabinet chauthokpagi wafam leite amadi education minister hap tana leiriba asina state Leingak asida asa amata thamningai leite amaromda naga taruk leikidabagi imung manung amadi miyamna justice ngairakpa kuire Leingak asina su miyamgi damakta rule of law lay haiba khanghanduna justice phanghanfam thoi haina su phongdoki